ꯊꯣꯏꯁꯅꯥꯗꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯃꯨꯟꯅ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯩꯕꯨ ꯋꯥꯔꯧꯕ ꯑꯣꯏꯒꯅꯤ꯫ ꯆꯨꯝꯃꯤ, ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯏ꯫ ꯑꯩꯅ ꯇꯧꯔꯨꯔꯤꯕꯁꯦ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ꯫ ꯄꯥꯈꯪ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯐꯣꯡꯗꯣꯛꯆꯈꯤꯕ ꯈꯛꯇꯅꯤ꯫ ꯃꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯂꯝꯕꯤ ꯈꯨꯗꯤꯡꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯌꯦꯠꯄꯗꯤ ꯅꯠꯇꯦ꯫ ꯃꯁꯤꯗ ꯑꯩꯅ ꯁꯥꯔꯨꯔꯤꯕꯁꯦ ꯑꯩꯒꯤ ꯑꯁꯣꯏꯕꯅꯤ꯫ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯗꯥꯕꯨꯡ꯫ ꯅꯨꯡꯁꯤꯕ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯐꯝ ꯊꯣꯛꯑꯦ꯫ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯅꯤ꯫ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛ ꯑꯃꯗ ꯑꯩꯅ ꯑꯁꯥꯎꯕ ꯎꯠꯊꯣꯛꯂꯨꯔꯦ꯫ ꯑꯗꯨꯕꯨ ꯗꯥꯕꯨꯡ, ꯑꯩꯕꯨ ꯅꯪꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯇꯁꯦꯡꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯁꯤꯕꯔꯥ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯅ ꯈꯪꯗ꯭ꯔꯤꯌꯦ꯫ ꯅꯠꯇ꯭ꯔꯒ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯔꯝꯕꯅꯔꯥ ꯑꯩꯅ ꯉꯁꯤ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯃꯐꯝꯗ ꯃꯥꯏꯊꯤꯍꯧꯔꯤꯕꯁꯦ? ꯊꯣꯏꯁꯅꯥꯗꯨ ꯃꯍꯥꯛꯅ ꯄꯥꯏꯈꯣꯝꯕꯗ ꯇꯧꯈꯤꯕ ꯃꯑꯣꯡ ꯑꯗꯨ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯗꯥꯕꯨꯡ, ꯑꯩ ꯃꯇꯝꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯇꯁꯦꯡꯅ ꯀꯤꯖꯔꯦ꯫ ꯃꯇꯝꯁꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯑꯩꯍꯥꯛꯅ ꯃꯇꯨꯡꯗꯁꯨ ꯑꯁꯨꯝꯅ ꯆꯩꯅꯥ ꯑꯁꯤ ꯐꯪꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯩ ꯇꯁꯦꯡꯅ ꯀꯤꯖꯔꯦ꯫ ꯑꯩꯕꯨ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯉꯥꯏꯕꯤꯈꯣ꯫ ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯇꯔꯥꯏ ꯊꯃꯣꯏꯁꯦ ꯄꯤꯔꯔꯣꯏꯌꯦ꯫ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯤꯁꯛ ꯑꯗꯣ ꯃꯨꯟꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯃꯣꯏ ꯑꯁꯤ ꯁꯤꯟꯅꯖꯒꯦ꯫ ꯁꯣꯝꯗ ꯄꯥꯏꯈꯣꯝꯕꯁꯨ ꯑꯍꯤꯡ ꯑꯗꯨ ꯃꯍꯥꯛ ꯉꯁꯤꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯂꯩꯇꯥꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦ꯫ ꯇꯨꯝꯊꯕꯁꯨ ꯏꯌꯥ ꯌꯥꯗ꯭ꯔꯦ꯫ ꯄꯨꯡꯁꯨ 9 ꯃꯨꯛꯇ ꯇꯥꯕꯗ ꯉꯥꯏꯔꯤ꯫ ꯑꯗꯨꯅ ꯃꯍꯥꯛ ꯆꯥꯛ ꯇꯣꯛꯂꯛꯄꯒꯤ ꯁꯨꯝ ꯋꯥꯀꯤꯡ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯀꯗꯣꯝꯗꯒꯤ ꯂꯥꯛꯄ ꯃꯤꯍꯨꯜꯅꯣ ꯈꯪꯗꯦ, ꯃꯍꯥꯛ ꯊꯣꯏꯁꯅꯥꯕꯨ ꯈꯪꯎ ꯍꯦꯛꯇ ꯎꯅꯤꯡꯂꯛꯏ꯫ ꯉꯁꯥꯏ ꯊꯣꯏꯁꯅꯥꯕꯨ ꯎꯔꯨꯕꯗꯒꯤ ꯃꯁꯥꯗꯨꯁꯨ ꯂꯥꯡꯇꯛꯅꯔꯛꯏ꯫ ꯑꯗꯨꯅ ꯊꯣꯏꯁꯅꯥ ꯍꯣꯏꯔꯣꯝꯗ ꯑꯣꯏꯅ ꯍꯥꯏꯊꯔꯛꯏ꯫ ꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯕꯒꯤꯔ ꯊꯨꯅ ꯂꯥꯛꯄꯒꯤꯔ ꯈꯪꯗꯦ, ꯌꯥꯝꯅꯃꯛ ꯊꯨꯅ ꯊꯣꯏꯁꯅꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨ ꯌꯧꯔꯛꯏ꯫ ꯊꯣꯏꯁꯅꯥ ꯃꯈꯣꯏꯒꯤ ꯃꯥꯡꯒꯣꯜꯗ ꯐꯝꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯊꯥꯜꯂꯤꯕ ꯃꯥꯡꯒꯣꯜꯒꯤ ꯕꯜꯕ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ꯫ ꯊꯣꯏꯁꯅꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯍꯧꯔꯤꯕ ꯋꯥꯄꯜ ꯑꯗꯨꯒꯤ ꯃꯔꯨꯝ ꯑꯃꯗ ꯇꯞꯅ ꯂꯩꯁꯤꯜꯂꯛꯏ꯫ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯐꯖꯅ ꯂꯨꯝꯗꯨꯅ ꯊꯣꯏꯁꯅꯥ ꯇꯝꯅ ꯃꯤꯠꯌꯦꯡꯗꯨ ꯌꯦꯡꯂꯛꯏ꯫ ꯄꯥꯏꯈꯣꯝꯕꯅ ꯂꯦꯞꯂꯤꯕ ꯑꯗꯨꯗꯒꯤ ꯌꯦꯡꯂꯛꯄꯗꯗꯤ ꯊꯣꯏꯁꯅꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯎꯕ ꯐꯪꯂꯦ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯉꯁꯥꯏ ꯃꯈꯩ ꯂꯥꯡꯇꯛꯅꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯊꯣꯏꯁꯅꯥꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯏꯪꯅ ꯃꯣꯃꯣꯟ ꯅꯣꯛꯂꯛꯂꯝꯃꯤ꯫ ꯊꯣꯏꯁꯅꯥꯒꯤ ꯄꯤꯛꯇꯛ ꯇꯧꯅ ꯁꯥꯡꯇꯛ ꯇꯧꯕꯤ ꯃꯥꯏꯊꯣꯡꯅꯤ, ꯇꯔꯨ ꯇꯔꯨꯅ ꯄꯥꯡꯂꯤꯕ ꯀꯣꯏꯔꯥꯎꯅꯔꯕꯤ ꯃꯤꯠꯅꯥꯅꯤ, ꯇꯨꯝꯇꯛ ꯇꯧꯕꯤ ꯅꯥꯇꯣꯟꯅꯤ, ꯈꯖꯥꯏ ꯑꯅꯤꯃꯛꯇ ꯗꯤꯝꯄꯜ ꯈꯖꯤꯛ ꯈꯖꯤꯛ ꯂꯩꯕꯤ, ꯅꯣꯛꯂꯤ ꯃꯈꯩ ꯄꯛꯆꯕꯤ, ꯌꯦꯡꯂꯨꯕ ꯈꯨꯗꯤꯡ ꯊꯃꯣꯏ ꯁꯨꯝꯍꯠꯄꯤ ꯊꯣꯏꯁꯅꯥꯅꯤ꯫ ꯊꯥꯜꯂꯤꯕ ꯕꯜꯕ ꯑꯗꯨꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯊꯣꯏꯁꯅꯥꯒꯤ ꯉꯧꯔꯣꯛ ꯉꯧꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯐꯨꯖꯤꯟꯕꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯤꯡꯊꯤꯖꯔꯦ꯫ ꯀꯔꯤꯃꯠꯇ ꯀꯦꯗꯕꯤ ꯌꯥꯝꯅ ꯆꯝꯅ ꯅꯤꯡꯊꯤꯖꯕꯤ ꯃꯥꯏꯊꯣꯡꯅꯤ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯉꯥꯎꯈ꯭ꯔꯦ꯫ ꯍꯥꯟꯅ ꯅꯨꯡꯁꯤꯔꯝꯕ ꯑꯗꯨꯗꯒꯤ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯄꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯛꯏ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯂꯤꯛꯂꯥ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯏꯪꯅꯁꯨ ꯐꯖꯈ꯭ꯔꯦꯗ꯫ ꯉꯁꯤꯒꯤ ꯅꯪꯒꯤ ꯁꯛꯇꯝꯁꯦ ꯎꯔꯨꯕꯗꯒꯤ ꯑꯩꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯊꯃꯣꯏꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯛꯑꯦ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯊꯣꯏꯁꯅꯥꯒꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤꯕ ꯑꯗꯨ ꯎꯕ ꯐꯪꯂꯦ꯫ ꯃꯗꯨ ꯎꯕꯗ ꯄꯥꯏꯈꯣꯝꯕꯗꯨ ꯅꯣꯛꯂꯝꯕ ꯄꯨꯝꯕ ꯍꯟꯖꯤꯜꯂꯛꯏ꯫ ꯃꯕꯨꯛꯇ ꯈꯜꯂꯛꯏ, ꯑꯁꯨꯛ ꯂꯝꯉꯥꯟꯅ ꯅꯤꯡꯊꯤꯕꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤꯕ ꯑꯁꯤ ꯃꯥꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ? ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯈꯟꯅ ꯌꯦꯡꯂꯤꯉꯩꯗ ꯊꯣꯏꯁꯅꯥꯗꯨ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯈꯜꯂꯝꯕ ꯋꯥꯈꯜ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯦꯞꯈ꯭ꯔꯒ ꯊꯣꯏꯁꯅꯥꯅ ꯆꯪꯈꯤꯕ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯇꯞꯅ ꯋꯥꯄꯜ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯆꯠꯅ ꯅꯣꯛꯃꯤ ꯇꯧꯅ ꯋꯥꯈꯜꯗ ꯈꯜꯂꯤ, ꯁꯤ ꯑꯣꯏꯔꯦꯀꯣ ꯃꯌꯥꯝꯅ ꯂꯩꯀꯥꯏ ꯅꯨꯄꯤ ꯀꯣꯏꯕ ꯅꯨꯡꯉꯥꯏ ꯍꯥꯏꯅꯔꯤꯕꯁꯦ꯫ ꯑꯩꯁꯨ ꯉꯁꯤꯗ ꯃꯔꯝ ꯈꯪꯉꯤ꯫
Sidi yam nungai jatnidana. Hoida ayuk nungthildana leikai gi isal aduga numidang sumaina thenglaba kansidana nungtigi aigi nungsibi yengba laga loire leikai nupi lumbasisu khunungai di leitre asuk nungai ringai maraksida managa satka yengturadi amuka hena nungai ni se paikhom badu harauna nuklaga mayumda halai aduga nokmi tawba maithongda tumthakre nongalakpaga paikhom badu mahaki phone do puthoklaga kanano amada nokmi tawna kari no khara iraga message ama tharame aduga hawgatuna thokre school gi matamni oza mayam do class mathang loinaraga suti tharakpa matamni ngasidi Eliza su lakte aduna school gi gate to da matomta leptuna gari lakpa ngairi thoisna do satra sing adusu mari thoknarai adubu laibak haibasi thengnobu tamlabadi hektamak thingnei thoisna na leptuna leibadu bikina lakpaga mapa hek chanana ure biki du thoramba gari adu mafam amada side tawsilaga gari gi side glass tagi thoisna na lepliba adomda munna yenglei satra sing aduna kaineramdai gi wish pirakpa adu khumnaba haiduna nokmi tawna leiba aduda biki du maduna mahak thamoida khambanba sakpa amuk haurai sumtumina yenglambadagi garidagi satkumtharaga thoisnana lepliba adomda chumdring changlei thoisnadi bikina lakpa adu ubanate aduna satrasing aduda momo noktuna adum wish halle bikina thoisnagi manakta changsilaklaga sat kaurei thoi kanano amana kaurakpagi makol tabada thoisnadu mamai lethorakpani adubu bikina nakna leptuna leiramba duda mahak swailawi khangpek khangi ima biki du thoisnana khangba duda mahak tapna hairei kaitoroge aduk thina khanglidubo thoisnadu biki bu fana nungsijaba oirabasu manaw nupiga khangnaba nupani khallaga mahak hainadaba ama phawrabani yamna hainadaba amaga loinana tapna khumlei kaisu tawde bikina kana ngarino thoisnadu mina ukini khallaga mahak lepliba adudagi kitang handoklaga lepi aduga khumlei kanasu ngaide bikidu thoisnana hainadre haibase khangi adubu anam kanbagi haunabi makha samtharei ai thilamake lao thoisnadu handakti khumlei dabike nangse pharabasu phatrabasu inaw nupiga khangnaba nupani mina uraga phajade hanbiro asi hairaga mamai leithokre bikidu pakhumdu tabada khoidau saukatpana prok chaklabani adubu phatharaga oina khumlei thoi yimdan ba phobadi thilamba yaina kaisulana khaningai leitabra haina khali dabiki aigi inakta naksinbirake khanbiranu aigi isanupido adu oina adum chekchina kupna senabiyu asi hairaga thoisnadu leplamba dudagi makhongna satpa hokre bikidu thoisnana hairam leba wahi singdo kannamak ngangdrabasu mahak lairik haiba misaknina adum gyan tai aduna mahak kuina leramdre garida kakhatlaga mayumda hankre thoisnadu makhongna tapna sumsatpa hokrabani satna machinda dabiki nangna aigi isal nupi makka nungsinaramba oibana ai hakna hakpu aduk hakna sawbusu ngamde aduga nangsu aigi inakta amuk hana naksinge khanbirakana matam amada nangbu inakta da lehninglam labasu ngasidi labna lehninge thoisnadu mathwai nungaitana lambida satlingai tanjaduda paikhombusu gari thodotuna mayumlomda halai school gi gate gi khitang satpaga thoisnana makhongna satpadu ubada paikhombudu tapna thawraga tung oirapna thoisnabu mamit kuptabi yengjarei mabukta khalli kaigino mana khongna chalamisina aibu masibu pubikrasira huren moigi hero to laaga amuk saudana ba spura roida man su kaya hineroeba
ꯑꯁꯤ ꯈꯜꯂꯒ ꯄꯥꯏꯈꯣꯝꯕꯗꯨ ꯒꯥꯔꯤ ꯑꯗꯨ ꯍꯦꯟꯒꯠꯂꯒ ꯊꯧꯕ ꯍꯧꯔꯛꯏ꯫ ꯃꯥꯒꯤ ꯃꯥꯡꯗ ꯄꯥꯏꯈꯣꯝꯕꯅ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯂꯝꯗꯕꯤ ꯍꯦꯟꯒꯠꯂꯒ ꯊꯧꯈꯤꯕ ꯑꯗꯨ ꯊꯣꯏꯁꯅꯥꯅ ꯎꯍꯧꯏ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛ ꯀꯩꯁꯨ ꯍꯥꯏꯕꯗꯤ ꯉꯝꯖꯗꯦ꯫ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ, ꯑꯁꯤꯗ ꯂꯩꯕ ꯑꯣꯇꯣ ꯄꯥꯔꯀꯤꯡꯗꯨ ꯐꯥꯎꯕ ꯆꯠꯂꯒ ꯐꯖꯅ ꯇꯣꯡꯂꯒꯦ꯫ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯊꯣꯏꯁꯅꯥꯗꯨ ꯇꯦꯛ ꯇꯦꯛ ꯁꯨꯝ ꯂꯥꯛꯄꯗꯒꯤ ꯑꯣꯇꯣ ꯄꯥꯔꯀꯤꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯑꯕꯅꯤ꯫ ꯂꯩꯔꯤꯕ ꯇꯔꯅꯤꯡ ꯄꯣꯏꯟꯠ ꯑꯗꯨ ꯍꯦꯛ ꯂꯩꯁꯤꯜꯂꯛꯄꯒ ꯉꯁꯥꯏ ꯍꯦꯟꯒꯠꯈꯤꯕ ꯄꯥꯏꯈꯣꯝꯕꯒꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯊꯣꯏꯁꯅꯥꯗꯨ ꯈꯤꯇꯪꯗꯤ ꯈꯧꯇꯛ ꯆꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯗꯨꯝ ꯆꯠꯁꯤꯜꯂꯤ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯉꯁꯥꯏ ꯃꯈꯩ ꯆꯠꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯃꯍꯥꯛ ꯆꯠꯄ ꯅꯠꯇꯦ, ꯊꯣꯏꯁꯅꯥꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯌꯦꯡꯂꯤꯕꯅꯤ꯫ ꯕꯤꯛꯀꯤꯗꯨ ꯌꯧꯔꯛꯇ꯭ꯔꯦ꯫ ꯂꯥꯛꯂꯔꯣꯏ ꯈꯪꯂꯕꯗ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯇꯞꯅ ꯀꯧꯔꯛꯏ, ꯂꯤꯛꯂꯥ꯫ ꯊꯣꯏꯁꯅꯥꯁꯨ ꯆꯞ ꯂꯦꯞꯂꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯅ ꯈꯨꯝꯂꯛꯏ, ꯀꯩ ꯍꯥꯏꯒꯦ ꯗꯥꯕꯨꯡ? ꯍꯜꯂꯗꯣꯏꯔꯥ? ꯑꯩꯒ ꯆꯠꯂꯁꯤꯔꯥ? ꯊꯣꯏꯁꯅꯥ ꯂꯠꯂꯤ ꯂꯠꯂꯤ ꯇꯧꯔꯒ ꯈꯨꯝꯂꯛꯏ, ꯌꯥꯔꯅꯤ ꯗꯥꯕꯨꯡ꯫ ꯀꯔꯤꯗ ꯍꯟꯗꯣꯏꯅꯣ? ꯃꯤ ꯌꯧꯔꯛꯏꯕꯣ? ꯃꯥꯅ ꯍꯪꯂꯤꯕꯗꯨ ꯕꯤꯛꯀꯤꯕꯨꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯕꯤꯛꯀꯤꯒ ꯀꯥꯏꯅꯔꯦ ꯍꯥꯏꯕꯁꯤꯗꯤ ꯄꯥꯏꯈꯣꯝꯕꯅ ꯈꯪꯕ ꯅꯠꯇꯦ, ꯑꯗꯨꯅ ꯃꯍꯥꯛ ꯇꯥꯔꯨꯗ꯭ꯔꯦ꯫ ꯇꯞꯅ ꯈꯨꯝꯂꯛꯏ, ꯏꯊꯟꯇꯅꯤ, ꯌꯥꯔꯅꯤ꯫ ꯑꯩ ꯑꯗꯨꯝ ꯑꯣꯇꯣꯗ ꯂꯥꯛꯑꯒꯦ ꯗꯥꯕꯨꯡ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯕꯤꯛꯀꯤ ꯌꯥꯎꯔꯛꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯁꯦꯡꯅ ꯈꯪꯂꯕꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯥꯛꯑꯣ, ꯄꯨꯟꯅ ꯆꯠꯂꯁꯦ, ꯃꯔꯩ ꯃꯔꯥ ꯇꯧꯔꯨꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤꯒꯤ ꯊꯣꯡ ꯑꯗꯨ ꯃꯍꯥꯛꯅ ꯑꯣꯏꯅ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯏꯁꯅꯥꯗ ꯆꯪꯉꯨ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯃ ꯇꯧꯔꯛꯏ꯫ ꯊꯣꯏꯁꯅꯥꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯇꯞꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯏ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯑꯅꯤꯗꯨ ꯑꯃꯅ ꯑꯃꯕꯨ ꯃꯕꯨꯛ ꯃꯥꯡꯅꯕꯅꯔ ꯀꯩꯅꯣ ꯍꯥꯟꯅꯗꯒꯤ ꯊꯤꯅ ꯀꯣꯏꯅꯔꯕꯅꯤ, ꯑꯗꯨꯅ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯅꯗꯦ, ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯅꯩ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯃꯤꯠ ꯑꯗꯨ ꯄꯩꯔꯞ ꯇꯧꯅ ꯊꯣꯏꯁꯅꯥꯗ ꯌꯦꯡꯂꯛꯏ, ꯈꯨꯎꯗ ꯉꯔꯥꯡ ꯈꯔ ꯁꯣꯛꯈꯤꯕꯗꯣ ꯐꯔꯕ꯭ꯔꯥ? ꯊꯣꯏꯁꯅꯥꯗꯨ ꯌꯦꯡꯂꯛꯇꯕꯤ ꯇꯞꯅ ꯈꯨꯝꯂꯛꯏ, ꯈꯔ ꯐꯔꯦ, ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯁꯣꯛꯄꯗꯤ ꯅꯠꯇꯦꯗ ꯗꯥꯕꯨꯡ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯂꯦꯝꯅ ꯑꯗꯨꯝ ꯈꯨꯝꯂꯛꯏ, ꯈꯣꯡ ꯁꯣꯛꯅ ꯁꯣꯛꯅ ꯑꯗꯨꯝ ꯁꯥꯡꯅ ꯆꯠꯂꯤꯗꯣ ꯀꯩꯒꯤꯅꯣ? ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯕ ꯌꯥꯗ꯭ꯔꯣ? ꯊꯣꯏꯁꯅꯥꯗꯨ ꯍꯟꯗꯛꯇꯤ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯅꯩ꯫ ꯈꯔ ꯁꯨꯝ ꯊꯧꯕ ꯍꯧꯔꯛꯂꯒ ꯄꯥꯏꯈꯣꯝꯕꯅ ꯗꯨꯀꯥꯟ ꯑꯃꯗ ꯈꯥꯝꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯂꯩꯔꯒ ꯊꯣꯏꯁꯅꯥꯗ ꯄꯤꯔꯛꯏ꯫ ꯁꯤꯁꯨ ꯑꯃꯨꯛ ꯂꯧ ꯌꯥꯔꯣꯏꯗꯣꯏꯔꯣ? ꯄꯥꯏꯈꯣꯝꯕꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯄ ꯋꯥꯅꯤ, ꯑꯗꯨꯕꯨ ꯊꯣꯏꯁꯅꯥꯗꯤ ꯆꯥꯅꯃꯛꯀꯤ ꯏꯀꯥꯏꯕ ꯐꯥꯎꯔꯕꯅꯤ, ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯉꯥꯡꯁꯤꯜꯂꯛꯏ꯫ ꯄꯥꯏꯈꯣꯝꯕ ꯃꯗꯨ ꯈꯪꯕꯗꯒꯤ ꯋꯥꯗꯨ ꯑꯃꯗ ꯑꯃꯨꯛ ꯁꯠ ꯑꯣꯟꯊꯣꯛꯈ꯭ꯔꯦ, ꯑꯍꯤꯡ ꯄꯨꯡ ꯀꯌꯥꯗ ꯇꯨꯝꯒꯦ? 12 ꯕꯥꯔꯣ ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯇꯨꯝꯃꯤ꯫ ꯆꯥꯛꯇꯣꯛꯂꯒꯗꯤ ꯀꯔꯤ ꯀꯔꯤ ꯇꯧꯔꯒ ꯂꯩ? ꯑꯉꯥꯡꯁꯤꯡꯒꯤ ꯅꯣꯠ ꯈꯔ ꯈꯔ ꯑꯗꯨꯝ ꯁꯦꯝꯖꯤꯜꯂꯤ ꯗꯥꯕꯨꯡ, ꯇꯨꯝꯅꯤꯡꯕ ꯉꯥꯏꯕ ꯑꯣꯏꯅ꯫ ꯄꯥꯏꯈꯣꯝꯕꯅ ꯄꯥꯝꯕ ꯄꯥꯎꯈꯨꯝꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯊꯥꯕꯜ ꯌꯦꯡꯉꯤ ꯀꯥꯏꯅ ꯈꯨꯝꯍꯟꯅꯤꯡꯉꯛꯄꯗꯨꯅꯤ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯕ ꯑꯗꯨꯗ ꯃꯍꯥꯛ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯪꯖꯤꯜꯂꯛꯏ, ꯃꯄꯥꯜꯗꯒ ꯐꯝꯗꯅ ꯊꯥꯕꯜꯒ ꯌꯦꯡꯗ꯭ꯔꯣ ꯍꯥꯏꯁꯦ? ꯊꯣꯏꯁꯅꯥꯗꯨ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯅꯣꯛꯄ ꯃꯤꯅꯣꯛ ꯑꯗꯨ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ, ꯃꯔꯛ ꯃꯔꯛꯇ ꯌꯦꯡꯉꯤ꯫ ꯃꯗꯨ ꯇꯥꯕꯗ ꯄꯥꯏꯈꯣꯝꯕꯗꯨ ꯃꯃꯥꯏ ꯁꯠ ꯂꯩꯁꯤꯜꯂꯛꯂꯒ ꯍꯪꯂꯛꯏ, ꯍꯥ, ꯀꯔꯝ ꯀꯥꯟꯗ? ꯊꯣꯏꯁꯅꯥꯗꯨ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯂꯗꯨꯅ ꯋꯥ ꯑꯗꯨ ꯑꯣꯟꯊꯣꯔꯛꯏ, ꯑꯩꯅ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯅꯣꯠꯁꯨ ꯁꯦꯝꯃꯤ ꯍꯥꯏꯕꯗꯨꯗ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯍꯪꯕꯅꯤꯗ꯫ ꯊꯣꯏꯁꯅꯥꯗꯨ ꯍꯧꯖꯤꯛꯇꯗ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ, ꯃꯤ ꯆꯤꯛꯂꯕ ꯊꯃꯣꯏꯒꯤ ꯑꯋꯥꯕ, ꯄꯦꯟꯗꯕ, ꯋꯥꯀꯠꯆꯕ ꯅꯨꯡꯉꯥꯏꯔꯛꯄ ꯃꯇꯝꯗ ꯃꯔꯛ ꯃꯔꯛꯇ ꯃꯄꯥꯜꯗ ꯊꯣꯛꯇꯅ ꯌꯦꯡꯖꯩ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯋꯥ ꯑꯗꯨ ꯑꯃꯠꯇ ꯈꯨꯝꯂꯛꯇ꯭ꯔꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯕꯨꯛꯇ ꯈꯟꯈ꯭ꯔꯦ, ꯅꯨꯡꯇꯤꯒꯤ ꯌꯦꯡꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯀꯅꯤ, ꯃꯗꯨꯅ ꯇꯥꯟ ꯆꯥꯅꯕꯗ ꯅꯪꯕꯨ ꯎꯕ ꯐꯪꯖꯕꯁꯨ ꯌꯥꯏ꯫ ꯁꯨꯝ ꯒꯥꯔꯤ ꯊꯧꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯣꯏꯁꯅꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯦ꯫ ꯊꯣꯏꯁꯅꯥꯗꯨ ꯀꯨꯝꯊꯔꯒ ꯂꯩꯍꯧꯔꯦ꯫ ꯄꯥꯏꯈꯣꯝꯕꯗꯨ ꯉꯔꯥꯡ ꯃꯍꯥꯛꯅ ꯂꯨꯝꯈꯤꯕ ꯋꯥꯄꯜꯗꯨꯒꯤ ꯆꯪꯐꯝ ꯃꯇꯥꯏ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯣꯛꯂꯛꯏ, ꯃꯕꯨꯛꯇ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯣꯜꯂꯛꯏ, ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯀꯅꯤ꯫ ꯄꯥꯏꯈꯣꯝꯕꯁꯨ ꯃꯌꯨꯝꯂꯣꯝꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯔꯒ ꯍꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯐꯣꯟ ꯑꯗꯨ ꯑꯃꯨꯛ ꯄꯨꯊꯣꯛꯇꯨꯅ ꯉꯁꯥꯏ ꯑꯌꯨꯛ ꯃꯦꯁꯦꯖ ꯊꯥꯈꯤꯕ ꯅꯝꯕꯔ ꯑꯗꯨꯗ ꯑꯃꯨꯛꯁꯨ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯦꯁꯦꯖ ꯑꯃꯨꯛ ꯊꯥꯏ, ꯑꯗꯨꯒ ꯇꯞꯅ ꯁꯣꯜꯂꯛꯏ, ꯁꯤꯁꯨ ꯅꯨꯡꯉꯥꯏꯖꯠꯅꯤꯀꯣ꯫
सी ओइरे मीना फोनदा ngaugnarisi somda Vicky du ngasai thoisna urubaduda mahak mikup amata leitafam khangdre aduna phamung duda hiplaga mamit adu ngangsang silaga ayingba amada adum yengduna leikre ngasai thoisna na mabu hinerektabagi mataw ama utlakpa adu mahak hujik phawba kautokpa ngamdre masinda murum solei aina fanakana kuirurabasu langdurabasu nangondagi henbadi amata leite thengnade aduna hujik ai nangi nafamdagi mangkraba nungsibado amuk hana upai ama natraga upai ama sisinaduna lawgani nang aigi oigani kana amatigi oibasu yaroi adubu lili leibana hujik makti mase poitok kharadi warani adudi ai kari toksige Vicky du wakhan khanna adum tum thakre numidangi matam adu yausilakpada paikhomadu sak ising toklaga mahak kitang chiktherak padwaida ligla hoiromda laami ngarangi mahakna lumduna leikiba wapal aduda mahak mafam sana leptuna lumduna leikre thoisna thoklakpra haina mahak yumlomda mamit kuptabi adum yengduna lei phana thingjilaklaba matam sidadi thoisna do thoklaklaroi khalladuna paikhomadu thawayamna nungaitana mayumda hallagi haina wapal adudagi thoklai aduga khongkap mari manga thanglaga aroiba oina amuktanga thoklakpra haina yengsilubada makhoigi yumjaw gi thong adu hangdorpagi mami ama urai madu ubada paikhomadu mamai amuk sat lesilaktuna kanano haina munna yenglai thoklak libadu atai kana sunate thoisnani madu ubada paikhomba nokphet tawrai handakti mahakna lepliba mafam aduda adum leplaga lei thoisnadu ngasidi manggon famdre sumangda oina kumtharai aduga sumang matolda hauriba leihau pambi adugi makhongda sangsilaklaga ngatharap tawraga tumina leplaga leiri paikhombana ngasidi maingal marakta oidrabanina thoisnagi masak adu uba phangdre uningbana masadusu khara langtaknare aduna mahak wakhal amada tawduna ahingni haiba phawba hek kauthoknure aduna thoisnana lepliba adomda tapli sangsilai thoisnadu thokliba thaza aduda mamitu kuptaba makai adum yengjari inglabi thabalgi mangalse aigi ifamdadi kallaba yaklaba nungsagi maisa amagum oire nungsiba yawdraba ningba kairaba miyoisingidi thabal mangalse maisa oina phawiko mahakna sumsum sangsilakpa aduna thoisnana leiribadu yawgadaba khajiktamak ngaisilaklabani thoisnadu wakhal amada adum unglaga leibana kadimata uramde adubu mahakna mamai adu leithorakpada amamba marktuda kana amana mahaktamna changsilakpa adu ubada lehau pambi aduda ngatharaga leplamba adudagi phat handurai aduga khara kalap hairai kanano paikhomba madu tabada chatlamliba adu chaplepi aduga karino mahakna tawruribase haina khantharubada maning sat halli aduga yamna thuna gam satki thoisnadu madu ubada mahak kizaba phawrami athengba amamba sida huran chinthige oiramgadra haina kizabani laurasira haina khallabani adubu leisabi mahakna athengba sida mina fatana khankigani khalladuna mahak laudre adugi mahut imung lomda oina paikei sinsilai thongdu nonsilaga ngehak sor sangna hondorai matung manau samaina athengbada thokpaga yapote sor mapi ama hondoklaga phamungda sangkhre paikhombasu mafamdudagi thuna thoklaklaga mahak samayum tamna hobe laktuna phamungda kakhatle aduga mahaksu phamungduda longna hiplaga ngaihak wakhal khali haujik mahakna tawruriba maung adu mathanta ningsingjaraga thik nunglei